Kanglipang Student Association KSA na thong manaba mahirig kunay amagidamag yellow fruit kidamag hawkiba kumjali sing ani mga ginabemag sesat kun gatadeta sapong lakhiba lup asigi tara mga ragsuba mapok kumanta sige sesat kun gatadeta kanglay miyang malula na pangtok lagani numit asiga mari lina na KSA na rims amasung jenimsta kunay da kathoklaba I haiba pandamda no magi oiba ikat pagi thorom amasu pangthokre hari Sahi asigi Council of Higher Secondary Education Manipur na lawkiba kumsi sahigi Higher Education Examination listing ani kunda position lawba ngamkraba Nauria pakhang lakpa kendragi manungda laiba mahirui singda social worker kebina lupa lising yang piduna pungning thogot kadauri Social worker kebina fongto kibada kumsi sahigi oina bosem amadi kosem na lawkiba exam da ahan badagina kunga mga fawgi manungda position lawba ngamlakkiba Nauria pakhang lakpa kendragi manungda laiba mahirui singda lupa lising yang pizagani haina laukthokkiba adugi matung inna class 10 gidi mana asi hana pizakhre adabu class 12 ki oinadi state asida covid-19 na maram oidana pithoktana laikiba adu lakliba November gi sechet taraga mari singtham laikai lampakta pangthok lagani hairi India langang na approve tawkraba MBBS ki seat yangkai upgradation tawnaba candidate singna demand committee ama semduna matam gi langakta taknaduna laklabasu matang sahini haina tawduna lakpadagi ngasi phawbada thabak oina onthokri maram asina NEET exam hanjin pass torba angang singning bakai bagaluna na wakhal leina na naba kaya yaure haina NEET exam hanjin thaduna qualify oireba singi guardian singna phongdorakle Hayengi rasifal miyam da pizari Hayengi oina mes rasigi oina lamchatpa fatte Bris rasigi oina migi mateng pangani Methun rasigi oina haksang kaya nungairoi Karkar rasigi oina panduna leiba sel fangani Singa rasigi oina imung manung ing tapkani Kanya rasigi oina maruk mapang mari fatte Tula rasigi oina mangdana ama tungdana ama ngangani Brisik rasigi oina lamdagi nungaiba pau tagani Danu rasigi oina tauruba thabakta kanaroi Makar rasigi oina laisa pakhangdi dushinaba unagani Kumbha rasigi oina inai tawa haibalai aroibada Mina rasigi oina mina sanbiba matamni Hogjilo shalakpada maruoiba pausing amuk hana pizari Manipur da cement puthoknaba survey tawba hore haina State Minister na phongdokhre Maraki Mikhalda SOP ngakidaba kendra singda Health Department gi team thaduna yangsil halagani hairi Manipur da ngasi su miyoi chaniga yangkhai mari positive oire miyoi manga na laikhidre Combined team na lupa crore chaniga marputaret lomgi oigadaba brown sugar fare Bistoki warishin puraktrngai stakeholders sing wa tananaba Union Home Minister Amit Shah Imphanda lakadauri Marakki Mikhalda mai paklakraba sing MLA oina wasak laukre loinana irang thong sewal amagi manungda semjanba loigani loiba numitta RCC bridge sanaba urep uyung tamgani haina State Minister Nongthombam Birana phongdokre Vijariba pausing asiga loinana loijare Diamond Radio na numidang wairam matamda phongba pause singdagi lauthokjaba maru oiba pau miyamda pijaba tabiriba singbo amukka hana kurumjari Fangbiragani